US amasung Israelna Iranda nongthokdagi akanba mawngda landakre. Iranna US Israeli lanmiki leifamsingda missile amasung drone sizinaduna khuthankre. United States amasung Israelna Iran attack chathakibaga loinana Middle East ta achawa lanjao ama thorokpa yabagi fibamda leire. Iran Hezbollah amadi Houthi singa khusamnaduna Iran gi konung Tel Aviv, Kuwait, United Arab Emirates, Qatar amadi Bahrain da leiba US ki base singda missile camera kapsilakre. Dubai amadi Abu Dhabi dasu ahoba pokhaibagi mangkhol kaya takibaga loinana missile interceptor gi machit makaina panbada mioi ama leikhidre hari matam sangna ungkhadaduna leiraba matung ngasi US amasung Israel na khusamnaraga Iran gi tongan mafam 30 romna matam amuktada attack chatharaki. Iranian president gi residence office amadi lenga ki maroiba office sing yauna maroiba mafam kayada attack chatharakhraba matungda Supreme Leader Ayatollah Khamenei bu khudongthiba thokloidaba mafam amada hongdohanki hari. Operation Epic Fury haina mingthonba thorang amagi makhada US amasung Israel na Iran gi mathakta attack chathakibani. Hiram pasigi matangda US President Donald Trump na haiki Iran na phaba makhal gi missile kaya marum sengolakpana US amadi atai leibak singna khudongthiba thogolakpa yana leiba maramna tangai fadana Iran gi mathakta attack chathabani thodo adu thokhraba matungda tongan ba Gulf state singda ahuba pokhaibagi makhol sing taba phangki. Qatar da leiba Al Udeid Airways, Kuwait ki Al Saleh Airways, UAE ki Dafra Airways amadi Bahrain da leiba US ki manga suba flight base ta Iran gi missile kaya marum kapsilaki. Report amana ha US amasung Israel da Ministry of Intelligence, Ministry of Defense, Supreme Leader gi Office, Atomic Energy Agency of Iran yauna maroiba mafam 30 da atamdana attack chatharaki. Bahrain, Qatar, Kuwait, UAE, Iraq, Saudi Arabia amadi Jordan da US military gi maroiba base kaya marum leiba maramda hariba leibak sing aduda Iran da missile kaya marum kapsilakpa hore haina report amana phongtokdi. Bahrain da US Navy gi manga suba fleet headquarters lei. Lakshmi Priya na pikiba warol BAFTA gi social media platform singdagi lauthokibagi yaningdaba phongtoknaragli. Manipuri film maker Lakshmi Priya na award lobada pikiba warol adu British Academy of Film and Television Arts BAFTA gi official social media platform singdagi lauthokibagi matangda maikai kayadagi yaningdaba phongtoknaragli. Manipuri film bungna India gi ahanba oina BSFTA gi award phangkibagi thawong adu thagatpa phongtoknaraklabasu film maker Lakshmi Priya Devi na pikiba world social media dagi lauthokhiba aduna artist activist amadi mioi kaya bu khoi saunaba pokhale. February 22 da Lakshmi Priya gi Manipuri film bungna BAFTA award phangduna Manipur gi India gi anawba puwari ama semba ngamkhibani. Kanglup ki irang na soalaba state asigi miyamna harawa phongtoknaringai gi cheirakta BAFTA na Lakshmi Priya gi warol social media platform gi maram chada nauthokibana mioi kayada khoi saunaba pokhale. Award lobagi thoramda Manipur da thokliba kanglup ki hana sunaba asi loisin handuna tung koina chanagadaba mawngda waroisin puraknabagi wafam phongdokhibani. Thausabidraba amasung khudongthiba kayana thalaba state asigi miyam momon minok tamhanba oirisanu haina mahakna phongdokhibani. MPYCC na BJP asi tat pat amadi advertisement gi lenga oiri hadna PM Modi gi effigy mai thana bhonabada police ka chawna muknakre. Prime Minister Narendra Modi amadi BJP lengana Delhi da pangthokhiba AI summit aduda India asi malengi lebak miyam mamangda yonthokre. BJP asi third part amadi advertisement gi lenga oiri haina Manipur Pradesh Youth Congress Committee MPYCC gi President Wahingmam Ananda phongtokre. Wafam asing masing amlaba MPYCC gi thomi singna Delhi da pangthokhiba AI summit ka mari lenana tongan ba state ta furit longthoktuna protest tawkiba thomi sing police na phajinki amadi state asida BJP Manipur Pradesh ki Mahila Morcha amasung BJYM na changsin kiba khongjang adugi mayakda kholau kaya laubagi khongjangda MPYCC gi president na phongdokhibani. MPYCC gi thomi singna Imphal gi Congress Bhavan dagi thoraktuna Narendra Modi gi effigy da chaina kanba amadi koiching chingduna langthokpada natana mai thana honaki loinana khongjang loisingna BJP down haiba kholau lauki lauduna khongjang changsinki masing amlaba security force singna mafam aduda changsilaktuna PM Narendra Modi gi effigy adu mai thadana honaki loinana khongjang loisingi makhutagi Narendra Modi gi effigy adu munbangamki. Khongjang asiga mari leinana wahengmam anana hai AI summit aduda China na saba robot ama puthoktuna India gi naha kaya bu malengi miya mamangda ikai banakanba yonthokpa adugi mayokta Indian Youth Congress ki thongmi singna protest thabani. Protest adugi mayokta BJP na state khudingmakta amadi state animakta
BJPꯒꯤ Manipur Pradesh Mahila Morcha amadi BJYM Manipurgi thauminsingna lamjau sorokta thoktuna lau khongkhiba adu chahi ani hena lamdam asida hingsa thokhiba awana taraba lamdam asigi miyamda BJP na hena lumna lobra hangki ngasi Congress Party ki nahasingna secretary ga mukna duna chathariba khongjang ase Manipur amadi India gi nahasingi punsik kandanaba chathabani haina sumangna makhata na phungdokhi KCPPWG na miyoi ahungi mafamda aroiba section wahai thamlakli Ainan Thingraba Manipur ki Laloluf Kangnaipa Communist Party PWG MC Unification ki PRO Chingkhai ngan mana khuyek piduna thorakpa cherol amana Kanglicha miyamna khangalakli badudi thokjom Shankar Singh Singjamai thongam laikai Sarungmam Premananda Singh Singjamai mayengmam laikai amadi Khoisnam Sunil Kumar Singh Malom Bazar da laiba mathakta piriba miyoi ahum asi KCP PWG na wakhal tamindana bahaijabada mangakanduna lairabanina makhoi hungi mafamda aroiba section wahai thamlakli Cherola sin hai thokjom Shankar gi awang posamam da leiba stone crusher singi mafamda mahaki contract wa khuding mangasi degi thing matham lei sinmi singna hariba wafam sing asi degi lap thokpi na section wa hai su thamlakli loinana Sarungbam Premananda Singha gi singjamai mai laikai da leiba olpam su athing matham lei mafam asi da leibak miyamna changbidana basu khangalakli kariguma fatta nungda thoklabadi madugi fatta afa dai ta KCP PWG na lawzaroi Loinana mahaki maramda hangliba ICICI Bank ki staff amasung manager nasu athubada bank hongdokna makhangalakli kariguma pamdaba thodok thoklabadi madugi daita KCP PWG na pujaroi hairagli Khoisnam Sunil Kumar masadi sarkar gi employee ama oibana imung manungi miyoi singa tanaraga thabak torakpana mahaki afaba oigani khali aroibada miyoi ahum asi miyamga su loina dabanaba miyamgi puning chingsinjari haiba wafam phongdokladuna makhoida khutharakpa matamda su miyamna lana lobina nabasu ningsingjari hairagli